ꯐꯥꯎꯒꯤ ꯃꯔꯨ ꯄꯥꯎꯗ ꯍꯧꯖꯤꯛ ꯃꯩꯇꯩ ꯍꯥꯏꯅ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯃꯤꯅꯤꯁꯇꯔ ꯂꯝꯖꯤꯡꯕꯥꯇꯣꯝ ꯍꯥꯏꯈ꯭ꯔꯦ ngarang pangthokiba lengak asigi luraba tanfam asida pangthokiba cabinet mifamda cabinet minister taret yaukidaba si khwaidagi laibak thibani haina Manipur Democratic Alliance MDA gi convener N Tombina fondokre amadi nilongdagi samurau taba turel mapan gi lambi numit manga fawgi manungda semdrabadi makhal makha kya gya kan makhongjang changsinaba warip lokre Times of Manipuri Pauming Tabidi Mayam Punamakpu ASHAPRIYA Taram Nokchere Ngasigi Maruba Pausing Miam the Sadok Napizari Hauzik Maitai Haina Yetna Duna Laibagi Matam Natre Yetna Baladi Basi Puna Famina Duna Amata Oina Punsin Magi Matam Oire Haina Art and Culture Minister Lmjingbatomtv Haikre Wafamasi Ngasi LSSN Nasinduna GM Hall the Pangtokiba Traditional Dress and Costume Saiva Hiramda Kananayabagi Thoramda Sarugyakiba Lmjingbatomtv Namakha Taraduna Lamdam asigi atangba fi makalama oiriba amadi miyamna pamna sizinariba muga fi asi ngasidi Bangalore gi mugana husinkre haiki discussion on traditional dresses and costumes and habitagi tangai fatable yi hari sa digine Papang University in Chase Lapang Lapang Chase Vision show of the video see. But the Torba the city dress meeting dress name, put them in the canal Kangan, I say, pick up the Kangan Kangi. Tauramaduda Sarugyakiba, Lining Tausana Mahi, Sanapungi Secretary, Nauchingland Mangangna, Lamdamasi Ipa Ipusingna, Tambiramba, Natki Oiba, Fizet Lateng Singbu, Ngaktuna Tamlabadi, Tungi Mirolda, Achobo Mangalama Pibangamgani Haiki. Ina Nathaiduna Tamnurba, Inat ki Polam Singbo, Huziki Mirolna, Nuxira Padagi, Pam Nasinarpa, Kathenari, Adum Oinamak, Kangba Wat Lubana, section Bawat Hobudagi, Aikogi, Kaipa Dabakiasu, Kaidaba, Kaidapa Kaya Yauri, Haidabasingasi, Akoi Akanga Hising, Kozaraga, Makoina, Tauba Yaba, Yadabasing Adu, Mariksumna, Mayamda Paudam Biduna, Kadai Bayuda, Yaba, Amadi Yadabadu, Mayampuna Kangminar Harga. ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯁꯤ ꯁꯦꯡꯅ ꯂꯩꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯟꯖꯕꯅꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯇꯔꯦꯠ ꯌꯥꯎꯈꯤꯗꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯑꯃꯗꯤ ꯀꯥꯗꯥꯒꯤ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕ ꯑꯁꯤ ꯂꯧꯃꯤꯁꯤꯡꯒꯤ ꯈꯟꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯦꯂꯥꯏꯟꯁ MDA ꯒꯤ ꯀꯟꯚꯦꯅꯔ N Tombina ꯍꯥꯏꯈ꯭ꯔꯦ ꯁꯤꯚꯁꯦꯅꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ N Tombina ꯍꯥꯏꯈꯤ Hauzik BJP manungda lairiba rajnitigi charangnaba asina miyambu wahanbagi thawong asi tawdabana afaba oigani ngarang pangthokiba cabinet mifamda lamdam asida ikang thokle haina lauthoknaba recommend tawkiba amadi new development bank ki loan lauduna chawkha thorang thabak sing paikhatnaba honarakpa sidi taramna oi haiki flat si manga taruk thoki law mayam sigi aduna maram orakanda akoi ngasi kg du lupa yankhai se naham ki sahi ga akoi Tamgiba Kudol and Nasi Kiji, the Lupaki Yorimane, Matang Sahidati, Uzikakoi, Lupa Sama, the Sing Pangabia, rural area, the Leba, Aduga city area, the Leba, Adu Sing area, the Labor Singsda, Tongan Baketagari, Home Togna, water tap, Takanabi Sing Pin and Navita, Akoigi, Crore, Lising Homga, Sunny Marfuku Home Doi. Bang a section to Virakpasi, Machine of Morkanda, Nasi Ekoi, Singi Lamda, Kungangi Lamda, Sing up of a taco Pangdaba, Masidaki Tolopa, Anaba Kadoba, Mayama, Maduki Potungato Unaba, Asumba, Akoigi, a sing Pitan Naba, Bang a sinner, Kaitopi of Simba Masisu, Akoi, Manipur Democratic Alliance Market, Taram Noxuri. Paugi mifamadu da Sarugyakiba Alliance asigi co-convener K Khagendrana Atuba matamda MDA gi mihut kangbu ama Delhi da chatuna Manipur People's Bill ayaba pibinaba Bharat ki President ta taksiluragani
Hauzik MDA da apunba political party taramathoi leirambadagi NEIDP Trinamool Congress amadi BSPD konsindre haiki. Lilongdagi samurau taba turel mapan gi lambi ngasidagi hauraga numit manga fawagi manungda semdrabadi makhal makha kya gya kan ba khongjang changsilagani haina Haureibi Awang Laikai Athletic Cultural Youth Organization gi secretary Yungkhaibam Islamuddin na lengakta cheksinwa thamlakli ngasi maikai edong gi miyam punsinduna Lilong Haureibi Awang Laikai terama khongda pangthokpa miyam gi mifamda saruk yaraduna Yungkhaibam Islamuddin na Makha taraduna kumjali singani tara tareta turel torban kaibadagi awaba takiba kaya adu ngasi fawba lenga ki maikai digi midyang changlak palaitri Chief Minister laktuna miyamda thazaba kaya piramba dusu ngasi fawba thabak oina paikhalak palaiti loinana lawfam kaya su ising leitabana law uba yadana leiriba si lengakna ising chingnana ba pam pirabadi lawfam kharadi law uba yagani Amaromda turel mapan gi lambi asi fatmandabana miyamda khudongcha daba kaya pibata tana Cheliba auto ayamba matam chana chen mangamdre Angang sing school da pugadaba school van fawba chena kidaba kuire haiki Hairiba pallasi housing ma ising lakpa matamda hekta chensan gadobi gi mong da leiriba si atuba matam se semjen biba lambi si satpa yadriba lambi school gi khudong chaba phangdriba akhoi pot che leiruba pusalakba adugum khudong chaba phangdriba si atuba matamda lambi si sembiba Masih lambian sia thu matam da semjin biba ana kainomak koilas mak to bidra gasu semba tawya ba haidi lambian si phajana paja gi nuai ga do ba gari chem da su ya ga do ba mongam da sembi ba da yaraga di koilas po to bi hai ni khoi hana koilas to maga mukai hi bani na adu dai khoi pame Ahumlak Suba Fanjobam Susil Kumar Memorial Women's Veteran Hockey Tournament ta Ahumrak thangna na winner oiraklaba Nungthil Chaibi Mahila Mandal gi sanaroi sing okpa amadi khudol pot sing pibagi thawamama ngasi Millennium Garden da pangthokre Nungthil Chaibi Mahila Mandal Thambal Khong Savalekai na sinduna pangthokpa veteran sanaroi sing okpa amadi khudol pot sing pibagi thawamadu da team manager oikiba nahakpam momon Nungthil Chaibi Mahila Mandal gi president Khetrimayum Ivemhal Assistant Secretary T Lakshmi Nungthil Chaibi Club ki member T Rovin Chandra amadi Sanaroi L Chandralekhana thawamapu oina sarugyakhi Manipur Veteran Hockey Association na sinduna pangthokiba ahumlak suba Fanjobam Susil Kumar Memorial Women's Veteran Hockey Tournament ta ahumlak thangna na winner oikraba team gi players sing amadi mandal gi members sing su thawramadu da sarugyakhi Nungthil Chaibi Mahila Mandal gi president Khetrimayum Ivemhal na ahal matam oirabasu sana khotnaba haibasina hakchang fana thambada achauba mateng ama oiri team masina ahumlak thangna na winner oirakpasi thagatningai ni Matung dasu winner oiba ngamna ba honasi haiki thauramadu da chief guest oikiba team manager na hakpam momon na haikibada lesengani tara tereta gi tara lesengani tara mapan fawba ahumlak winner oiba ngambasi thaganingai ni ngasi mandal na sinduna players sing okpa amadi angamba khudol piba sina loibenate ahal matam oirabasu sanabada asuki matik thawai hakchang yauna sanabasi thaganingai ni masina team spirit laina sanaba simakna maipak pangamlibani amade winner gi mingthol fangba ngamlibani Ahal oirakpagi matamda hakchang fana thambada natana sanaba ngami haibadu takpani sanaroi singi amata oibagi thauna aduna ahumlak winner oiba ngambani makha tana su winner oiba ngamnanaba honasi haiki ngasi akoi millennium garden sida akoi sumraba function asi akoi player sing amadi maila mandin gi alaman sing asing sibu apnama sing asa akoi na ngasi risi bharu chabni adu matung desu akoi smai tawduna akoi gi ahal loiraba sahi yamraba sahi nifu manga degi nifu nga bau sanariba player sing ase akoina asunglo si harau nungai bai madi mokoida puning thawachari masine engasi wafam si tham tim taraga asa tim tratru akoi leje tim tratu sina tara 11 akoi gi first 11 da akoi trama thoina sanajabani Tournament the best goalkeeper player of the tournament Man of the match, best squad ki trophy fanglaklaba sanaroi amadi team winner oirakpagi sanaroi singda angamba khudol post sing piduna ikai khuna botke loinana winner trophy adu manager na Nungthil Chaibi Mahila Mandal gi president da khusinaki ngasi numit yungba Dubai da Porompa police station gi manung changba Chingmairong gi cemetery da nupi amagi asi bahakchang leiramle Asiba hakchang adu miyamna thengnarakpadagi police ta pau piraba matungda
पुलिसना लौखटलागा मसक ममिंग खंगदोकनबगीदमक जेनिम्स की मिरेन संगदा थमख्रे मियोय अदु मतौ करमना सिरमलेबनो हाइबा खंगद्री था असिगी मरीगी नुमिदांग पुंग 8 मखाई ताबा मतमदा सिंगजमई पुलिस स्टेशन की मनुंग चनबा नावरेम लैकाई यु नवकिशोर अमदी सोविता मंगसा ताबम अनिगी मचानुपी नाताशा अतोपमिंगना थोइबी तमना सखंगदबा सिंगना नोंमई कापसिलंबबु यानिंगदबा फोंदोक्तुना मफम कयादा मियामना खोंजंग चंगसिनबा लेप्ट्री ngasisu tuisen 5 village ta maikai edomgi miyamna wakan mifam chathakre nakanamoromda chop manabadabi tawduna sangai thel karong village ta maikai edomgi miyamna su wakan mifam chathakre wakan mifam aduda sarugya kibi w pravana kanana kari maramgidamak tamthiraba thawong adu chatharambano haiba miyamda sengdokpiu laingak nasu thawdok adu da chenaba singfaduna cherak pibiu haiki kina asi phawbuda sumba langla langjin amata su puthokpa ngamkhidri sinataba kayamdu thokre adu ngasi phawda aikhoida asumba amata phangi haiba semdi aikhoi ngasi phawbadadi aikhoi ujaraktri sarkarna phawda aikhoida yauksallaga aikhoida yengchillabra haibagi wakhalondu aikhoi khanbadu aikhoi wakhanda thoklak phare maramdi ngasi phawbada aikhoida sumba khuthiba mayam ama lae adu sarkarna ngasi phawga ngasi thawai woidana kayimtabo sigi kanodu mara leba midu puthokpi haibagi makhonse khoi tadri ngarang nongthel mahabali kaboi khol mapanda chenba imphal turenda lukhiba angang nupi macha ani gi manungda ama fangba ngamdana leirakiba du ngasi nongthel pung anirom taba matamda asiba hakchang oina fangkhre ngasi su manipur fire service ndrf amadi sdrf ke kangbuna imphal turen marin gi chingnaba mafam singda thibagi thabakana chathabada fangba ngamkhibani Mission Green Manipur gi saruk ama oina JCILPS Manipur updates amadi unlimited walking club ahumna khusam naduna u chara thabagi achamba thauramama ngasi Imphal East ki Nomai Ching amadi lamjing maira Robin Hood ki yata fam oiriba awaching da pangthokre thauramadu ga mari lenana tourism director Waikhom Ibo Halna haikibada malem gi oina honglakliba inga sagi changasi chahi khara sida chauna mamitaba ure masigi yenglaga Manipur asibo asangba Manipur ama oihannabagi pandamda tree plantation program asi pangthokpani haina haiki Manipur ki tongan mafam aikoi gi se Kangla Khongjom ari Sendra ari ge hangang gi margin polo complex hariba mafam sing asi mathang satharakpani ngasi gi campaign asi da nipalak subani masi gi campaign asi yam phalba message ama aikoi gi Manipur da piba matam oire aikoi plantation natana we don't have any alternative now sigi posi akoi punna khangmina ba aduga masida he na mapung phaba mayam gi sojok amadi cooperation support masi darkar oi hena ai hajani JCLPS ta Manipur update ka amadi UCC unlimited walking club ka loina na haitare mapung ina Manipur update na program sigi thabu oibiraga samaina JCLPS ka khoi ahum punjalaga ngasi gi program si pangthok chabani lamjing मेरा हाइना अखोई मिंथोन फंख्रबा इनाव रॉबिन हुड की मफम असी सेमगत सागतपदा मयामनसु मतेंग पांगबियो Rotary Club of Polo City Imphal amadi Interact Club of Maria Montessori School na susinduna Yaralpata laiba JNB ki campus su u chara thabagi tharamama pangthokre tharamadu da Rotary Club of Polo City Imphal gi president Dinesh Haubam na haikibada chai khuding gi pangthoktuna lakpagum Rotary Club RI District 3240 gi makhada Go Green Manipur bu promote tawbo oina tree plantation asi pangthokpani haina haiki environment kandabya di haibagi pandam sida adugi pandam da sinjaba program ni Go Green Manipur haina si kano sida akoi Rotary International 3240 gi continuous project ama oina pangthok sabani Nakalamaromda Lions Club Imphal Central Nasu State Central Library amadi Manipur State Archives ka khusam naduna State Library Complex Nitai Pachutekta tree plantation program ama pangthoki mathang thagi tara manga da pangthokadoriba Independence Day thorango mari lenana Imphal East ki SP gi midyeng makhada Porompat Police Station amadi Imphal East Reserve Line na Porompat Police Station dagi DC Office Imphal East ki gate mapa fawba Social Service Camp tama ngasi ayuk pangthokre
Porampar Police Station ge OC Binod Kumar na haikibada Porampar crossing dagi DC office fawbagi lambi nakanda miyoi kyana numidangi matamda fatta haudi kaya hundok lamba sina lambi asi aduki matik motpagi amadi manam namthibagi chang hengalakle hairiba lambi asi security gi oinasu yamna maru oiba lambi amani pumnamak asigi yenglaga ngasi SP gi instruction makada social service asi pangthokpani haina haiki Impal ski SP district SP gi akogi kanuda magi miyeng makada ngasi je maruina akogi Porampar crossing dagi na DC boxi yamna akogi security gi yam maru oiba jaga su oiba aduga masi akoina public sine su masi dumping site no su ontok pirak pai tar koin 24 hours serangam damina thing ba ingda natraga mamming eda dam mayam toksen bira me do hojikana sing do phone jari paugi makthana te break matang losari Manipur University the affiliate Tauba South Asian Institute of Rural and Agricultural Management Langjing Achauba Imphal West ki admission Tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA Nupa amasung nupi ki hostel gi khudong chaba leijari akaknaba seat kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singgi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Break matungda mayam taram nokchari makadaba pau pizari haujik chathariba naga gi santi gi wari asi chahi asi gi manungda soidena loisilagani Masimak aihakna chamada chama thazaba lei haina Nagaland gi governor PV Acharya na haikre Amaromda Naga People's Movement for Human Rights na political amadi khulai paiba lup khudingmakna Naga gi santi gi wari sanari ba sigi damak yenglaga hingsa gi thabak thadoknaba appeal tawkhre Assamda Japanese encephalitis na laikidaba miyoi masing chamaga amasukre Hauzik laina asina maram oiduna miyoi chamri ga kuntra mapan laikanari Amaromda Assamda ising ichawna maram oiduna khongang lising warida laiba miyoi million mangaga dasbin ani awaba mayoknari adugi manungda angang million amaga humfutarani thoi yauri Nongchup thangba Tripuragi India Bangladesh ngamkhai oiriba Vokshanagar area da Bangladesh tagi Bharat ta changsinaba honaramba Rohingya tarani thoi BSF na fagat pangamkhre Faraba sing adugi manungda angang mangan nupi ani yauri Haukiba yumsa kaisa numita Assam gi Dudri Girls College manakta laiba designated jail dagi nanthok chen kiba Bandi Hafizur Rahman ngarang Assam gi Chatapara village dagi police na mukfakre mahak pokso case amaga mari lena faduna jail da thamnakibani esing ichau gi khudong chabalauraga jail dagi nanthok chen kibani mahak hek chen kibaga police na chingnaba mafam kayada thibahumgi thabak chathaduna lakhibani Bharat ki awang nongpok state kharada samu thongduna chabagi pau tanarakpadagi angakpo oine Assam amadi Mizoram da numit kharani gi mamangda samu charambagi thogdok thokraba matungda Nagaland da su samu halaga semlamba thengnare
ngasi ayu phone ki ba pauche singda kari kari maru iba pau yaw ki ba ge habdu mayam puna mi eng taminasi Isel Express Home Minister ne India pumbada NRC satna halaga illegal migrants sing taktok kadawri Andhra Kendra gi ising phangdiba lobuk singda ising mapung phana phanghalagani Siam Kumar Sikh Light Infantry na ZUF ki cadre amadi yamlab khulai sing phagat pangam kre Priyanka Phajin khibagi mayokta MPCC na wakat mifam sathakre ROP semdok na badabi da oja sing Directorate Office ta thomjin kre Huyat Lan Pau, ikang thokle lautok na ba recommend tauba haina cabinet mifam na lep na kre. Priyanka Gandhi Phajin khibagi mayokta MPCC na protest tau kre Congress namthabang amloi ibobi. Peace talk ki interlocutor RN Rabina Nagaland ki governor oiragani. Chief Minister ne Imphal Free Press ki mathakta file torpa case Sessions Court na chatharakpa trial Manipur High Court na suspend tau kre. Imphal torel de nupi macha ani takhibadagi amasi na fangle amana thiba khangdri. Lamjingba Times State Cabinet na MPHC gi chairman hapnaba yungthong khudingmakta ising phanganaba khanakre mahausa gi saktam singnarubana awaba nangbani karam siam online building permission system gi matangda workshop pangthokre OBPS satnarabasu building bylaw indrabadi chakhatpa yaroi Siam Kumar Lamjingba Group ki Cherry Technology and Marketing Office hangdokre BJP na ECI CBI bu makhoi gi makhada thamnabu hotnari Akram Ibobi numit taruk ni gi remand lauthakre Sangai Express ikang thokle lauthokna ba cabinet na recommend tawkre mahausa gi khusem singnaru bagi maheni kesyam Congress workers in the khongjang sangsinkre val application yakidre Sana Laibak, RN Rabi Nagaland ki Governor Hapkre, interlocutor oiba misak ama Governor Khalakpada angakpa phongdorakli. IRB ki recruitment makha sathanaba warep lawkre, ikang ngayok na re lautok pinaba center da haijanaba warep lawkre. Andhra AC ki lawpham pumba numit 10 gi manungda ising phangalagani, TH Siam Kumar. Tengnokpal District ki hanigi DC Abujam Tombikanta numit 6 gi police custody remand lawkre. Narengbam Samarjita Bharat Gaurav Award pirakre. Iraiba, Center na Northeast State singi damakta chada taragi sanpam makata na pithaba mathau tai. Mapunchi supa miyamgi mihut oidana ba semdokpa mathau tare India gi democracy BJP gi lengak na kariyam nare. Kate singi phibam lengak amadi CSO na yang sinbiu. Naharol gi thaudang cabinet na department kharagi thabak hapagi athingba lokthokre ikang thokle haina lauthok na ba recommend tawkre. BJP gi dictator oiba thawong na democracy bu fagita halle supnam sasangi thawong kuina chatnaba yaroi ibobi singi district sing sabkhatana Manipur sabkhatpa state amani haiba yaroi education minister former DC Tobikanta police custody remand lokthakre loisilakpada maru pa mu kahna Hauzik Maitai haina yetna duna laibagi matam natre punna famina duna amata oina punsinbagi matam oire haina Art and Culture gi Minister Eljan Kumar Haikre Narang pangthokiba lengak asigi luraba tanfam asida pangthokiba cabinet mifamda Cabinet Minister Taret Yaukidaba si khwaidagi laibak thibani haina Manipur Democratic Alliance MDA gi convener N Dongbina phongdokre Amadi Lilongdagi Samurok Taba Turel Mapan gi lambi numit mga fawgi manungda semdrabadi makhal makakyagi akan bakhongjang changsinaba warip lawkre Hauzuki wenedi matang asida Manipur Paulo Sinjare Paumi ing tabiriba mayam punumakpu ASHAPRIYA namu kana khurumjari